Mongphamda Fumluraba Meeoi ama Louthoklaga Amuk Hanna post Mortem Toubada Mihatpa ani fare. Singnaningai oiba mawongda sina fangkhiba Meeoi ama Dharmagi chanabi matungina lairol chankraba matung Amuk Hanna asibak sang Louthoklaba matungda post Mortem tawkhre. Post Mortem tawraba matungda misi adu Loutunaraga hatpa misini khangbaga loinana Pulisna thawdoktuda chenabani haiba Meeoi ani fagatuna wahong pahong chathaba hawkhre. Thawdok asi hawkhiba ningthawkaba October 10 da Churachandpur district ke Kamjau Bank Cemetery da thokhiba nei Churachandpur police amadi forensic science ke apunba kangbuna district magistrate ki ayaba lauraba matung Mongphamdagi asibak chang adu Louthoklaga post mortem tawkhiba nei laikhidraba Meeoi adugi maming M Gauksalal atopa ming M Laljau kaubi haire Mahak chahi asigi August 12 amasung 13 ge lonaba hingda Churachandpur district ke Singhat Cemetery manakta ge asibak chang oina bolero car amagi manungdagi fangkhiba nei mahak pu imung manunggi Meeoi na chingnaba khudam amata phangdabadage dharmagi oiba chanabi ge matungina lairon chankhiba nei adumak pu siduna leramkhiba M Gauksalal atopa ming M Laljau ge ko ki sarukta sokpage dakpham lairambadage United Jau Organization na Singhat Police Station da waka cherol ama pesinduna misi adugi matangda thijinbina bahaijakhe Police na hiram aduga mari leinana case ama lokhatuna thijinbagi thabak chatharakpada laikhidrabage telephone gi call detail record sing thijinba matamda Singhat sub division gi manung chanba Denwang village dage Senlungthang chahi 18 phagalaba matungda wahong pahong chatharaba matungda mahaki Meeoi amagana Mihar adu sathabani haiba khangba ngambadage Meeoi ani adu fagatpa ngamle haire Kohima dagi hijack tawkhiba truck ama 4000 bazar dage kidnap tawkhiba Meeoi ama rescue tawkhre Senapati district police ke yamna chawna mai pakpa amada masak khangdaba gang khutpu amana thadokmal tananaba Kohima dagi hijack tawraga Senapati tamna purakpa truck ama mai pakna kanba ngamkhre Amarom da hawkhiba tang 13 ta khulai paibasingna 4000 bazar dage kidnap tawkhiba Meeoi ama ngasi combined force na rescue tawkhre ST demand Minister Khamsan gi yumda thomjinkhre mitai maitai bu ST list ta chalananaba Manipur laingak na center da recommendation thagadabani haina SDDCM na miyam ga loinana changchilakpa khongjang makha tarakpo ina ngarang committee asina Mahud RDNPR ge Minister Yumnam Khamsan gi yumda thomjilure Singjamai chinga mathak Yumnam lekai da leiba Minister Khamsan gi yumda thomjinba dugi matangda SDDCM Youth Wing gi convener namairakpam edition na hai committee na taliba mitai maitai ST list chalhallu haiba khongjang asi chahi 10 romgi mamangdagi miyam ga loinana democratic waiba khongjang chathaduna lakle tasengbadi demand ase center na pigedaba nei adubu laingak na masida changadaba mathau taba potlamsing recommendation thabiyu haiba nei paring naina chatharakpa khongjang asigi manungda tha asigi 13 da miyam ga loinana phamkhiba mifam amana demand asi tanduna changsilakpa khongjang adudage khara kansinaba warep lauke madugi matungina ngarang Minister Khamsan gi yumda thomjilakpa nei loinana committee na taliba demand asigi matangda memorandum pisinbani haikhe Demand asi matam sangna dage August thadagi mafam da wakat mifam phamduna lakhe adubu positive oiba paukhum amata phangdabana maram oiduna miyam gi mifam am pangthoklaga MLA minister sing asina kari wakhal khali haibadu khangdokna ba changsilakpa khongjang ne makhata nasu MLA minister singi yum da su chatuna makhoigi wakhalona du miyam dang laukthokna ba memorandum amade khongjang changsin khigani haikhe Meta Finance da sirakliba maral sing yumpham yaudaba nei hawkhiba tha asigi mapanda Meta Finance na miyamdagi yamlaba senfam khomgatlaga thonglon sindun laikhre haina miyamda lana pau sandokliba se yumpham yaudabani haina Marjing Majority Financial Group Meta Finance Head Office Wangkhai Kaithel asang bigi managing director na thadorokpa cherol amana khangalakle Cherol asina makha taribade Sagol Sem Sangita Devi Hanna gi staff Toubada thokpam made Hanna office asigi staff oiramba singna makhoi ga loinarakpa singna yumpham yaudaba mawongda paulana sandorokpa si laibak thebane
कंपनी की माइकैदगी ऑफिस थोंगलोन खिबा लेते ऑफिस का मरी लेनबा स्कीम सिंग लेप्तना चथरे थौबाल ऑफिस की ओइना स्कीम की मैनेजर लोन की मैनेजर अमदे HR मैनेजर अमसुंग मखोइगे मखा ताबा स्टाफ खरना यामलबो ऑफिस के पिखतफम थोकपा सेनफम पिखतना थोंगलोन सिंदुना लैखिबदगी ने थौबाल ऑफिस ता पांगथोक्तना लैदिबा स्कीम सिंग वांखै ऑफिस ना मतेंग पांगदुना वाना होनदुना पांगथोक्तुना लाक्ले हाइरिबा सिगे matangda miyoi sing asina sengdokadabane sengdoktaba tarabadi company asina maral siriba miyoi singi mathakta defamation case laukhatpaga loinana legal step sing laukhatlagani haire VDF ke ban platoon hawdokre BDF sing na Manipur police tagi tade dongel Imphal West District Police ke BDF person kunmari na saba ban platoon ngarang Imphal West District Police ke SP ki conference hall da hawdokre थौरम अदुदा नौना सेंबा BDF के बैन प्लेटून अदु थागतपा फोंगदोक्लदुना DGP दोंगेल दा हाई मणिपुर दा लेरिबा डिस्ट्रिक्ट सिंग असिगी मनुंगदगे अहानबो ओइना इम्फाल वेस्ट डिस्ट्रिक्ट की BDF सिंगना बैन प्लेटून अमा लिंखलकपा असि पुंगनिंग थौगतबा ngamdai BDF पर्सनल सिंगना फंगलिबा थागे तोलोप असि यामदे हाइबा पुमनमंगना खंगे अदुबु निंगनबा लेतना मणिपुर पुलिसना पांगथोक्लिबा मथौ अदुदगी तादना मथौ तौरे मखोइना पांगथोक्लिबा तोंगान तोंगानबा ड्यूटी सिंग अदुना पुलिस पर्सनल सिंग दसु चाउना मतेंग पांगले मणिपुर की पुवारी द मियाम गे अहानबा लैंगाक लैखिबा नुमित निंगसिंग थौरम पांगथोक्रे मणिपुर की पुवारी द मियाम गी लैंगाक लैखिबा नुमित हौखिबा कुमजा लिसिंग अमगा चमापन निफुगा निपान गी अक्टोबर 10 निपान असे निंगसिंग बगा लोइनना मतमदुगी विजन अमसुंग आइडिया सिंग रेस्पेक्ट तौबगी अमदे खननैनबगी तंगाई फदबा लै हाइना IPR मिनिस्टर डॉक्टर सापम रंजन फोंगदोक्रे खाबै सोइदा बांग्लादेशी मुस्लिम अमा फाबा हौखिबो अक्टोबर 3 2022 गे नुंथिल पुंग 5 मिनिट 30 रोम ताबा दुवाइदा खाबै सोइ ममांगदगी बांग्लादेशी मुस्लिम MD अनवार एलाइस इथेम कौबमयोय अमा फारे हाइना हाइबसिदा मणिपुर लेंगा की लुसिंगबा चीफ मिनिस्टर N Biren हौखिबा तांग 13 प्रेस मीट तौदुना लैबाक मियामदा पीबा पाउजेलदा यामना मयेक सेंगना हाइफम थोकपा लुसिंगबा अमा ओइबगी वाफमसिंग थंबेख्रे मदुदे हाइरिबा MD अनवार हुसैन बांग्लादेशी मणिपुर गे कांगपोकपी डिस्ट्रिक्ट के कालापहाड़दगे माइला दाजू कौबा नेपाली ट्रक ड्राइवर असिना 1990 दा मागी हैंडीमैन ओइना मणिपुरदा पुसिलकपने खाबैसोइगी मियोइसिंगना पुसिलकपा नत्ते मरम खरगी मतुंगदा माइला दाउजीना सिनबीदगा MD अनवार हुसैन बु इम्फाल वेस्ट मोटर वेहिकल दगे ड्राइविंग लाइसेंस सेंबीखिबा लैफम मिनुथोंग हता गोलापति माइला दाजू कनानो इलीगल माइग्रेंट चंगलकपा थिंगनबा माउ गेट अमदी मणिपुर की अतै अतै मफम सिंगदा चेक पोस्ट कयादा गवर्नमेंट की मेशिनरी कना कना लै मखोइगी मथौ करिनो अतमनना खाबै सोइदा लैबा मियोय अमना माइला दाजूदा लुपा पैसा पीरगा कौथोक्लिबरा प्रधान कमदौना रेसिडेंशियल सर्टिफिकेट पीरिबनो माबु करिगे YOSC ना चंगजफम पीरिबनो मंगोंदा फाइनेंशियल इन्वेस्टमेंट तौरिबा कना कनानो करिगिनो करिगुंबा थोकदोक वाथोक खुदिंगे मैतै पांगल कम्युनिटी दा ताइनरदरा हाइना पेंदबा फोंगदोक्लदुना खोमिदोक एथलेटिक एंड स्पोर्टिंग क्लब के जनरल सेक्रेटरी MD अकबर शाही न खुयेक पीदुना थोकपा चेरोल अमना फोंगदोरokले अरोइबदा ताबिरिबा पुंगनमकपु थागतचरे।